फोंग की तोान तोान बसे फोंग सिंह मरुब पाउसिंग खोंगचरग मैम शेयर तौजगे अहानबद पेंशनर सिंह पाउ फाउननब खंगलक्ली NSAP अमदी MOAP स्कीम की मखादा ओल्ड एज पेंशन फंगदब यूनाइटेड बैंक ऑफ इंडिया UBI दा अकाउंट हांगिब बेनिफिशियरी सिंगना मरी लेनब बैंक ब्रांच सिंग पाउ फाउननब नत्रगा अनौबा अकाउंट हांगदोनब मणिपुर लेंगा की सोशल वेलफेयर डिपार्टमेंट थादोरप सिरोल अमन हाइदी सिरोल अदुना मखा ताना पल्लिबदी यूनाइटेड बैंक ऑफ इंडिया UBI सी हंदक नौना पंजाब नेशनल बैंक PNB गा पुंछिनकिबा मरमना UBI की अकाउंट थादोकदब ओल्ड एज पेंशन की सेंफम सिंह IFAC कोर्ट अहोंबा लेबदगी टेक्निकल की खुदों चारब क्या मायोनरे मरम बेनिफिशियरी सिंह मरी लेनब बैंक ब्रांच चट नत्रगा अनौब अकाउंट हांगदोकपियु लेनना अनौब अकाउंट हांगलब बेनिफिशियरी सिंह अथुब मतमदा बैंक की मरी मखोंग सिंह मरी लेनब डिस्ट्रिक्ट वेलफेयर ऑफिसर IT सेक्शन पेंशन सेल नत्रगा सोशल वेलफेयर डिपार्टमेंट की डायरेक्टोरेट हेडक्वार्टर खंगनबिरा उ हाइना सिरुल अदुना मखाताना फोंदोरकली अतोप यामना नुंगाइतब थौदो अमना मैम तोंगानब मफम अनीद मियोय अनि सिरे थौरी यानब यावना इम्फाल पुलिस स्टेशन कोनब तोंगानब मफम अनीद मियोय अनि सिरे प्रेसना फंगब पाउद थौरी यालग सिरंबगी थौदो अदु इम्फाल पुलिस स्टेशन कोनब खुमल लंपाक स्पोर्ट कॉम्प्लेक्स ताइनब इम्फाल तुरेल तोरबान थोकिबनी थौरी यालग सिरमलबा मियोय अदुगी ममिंग तेंसुबम इबोमसा सैनिफुग मरी अपोकप लेखिद्रब इबोहल कौई इम्फाल इसकी खुराई पुखीब लेकाइदिगिनी मा ngarang जनवरी अमगी नुंगालमदाई पुंग अनि मखाइरोम ताब मतमदा युमदगी थोखिबदगी हंजिलक्तबदगी लेकाइना पब्लिसिटी सत्तुना थिनरिङैदा ngase ayuk पुंग 9 रोम ताब मतमदा खुमल लंपाक स्पोर्ट कॉम्प्लेक्स का ताइनबदा तुरेल तोरबान हौबा उ अमदा मियोय अमा थौरी यालग सिरग लेरे हाइबा पाउ तानरकपदगी सतलग येंगनरुबदा इबोमसा ओइरमखिबनी हाइदि माके असि वाक्सांग अदो फोरेंसिक साइंस लैबोरेटरी की टीम याउन इम्फाल पुलिस स्टेशन की टीम ने येंगसिलब मतुंग लखलग रिम्स की मोक्टो पोर्स मतेम तौरग इमुंग मनुंगी मियोय सिंग सिनखरे लेखिद्रब इबोमसा वर्कशॉप की थबक तौई सही खरगी ममांग मा की नुपी सिखरे मसा नुपी अमा लेहौरी थौदो अदुगा मरी लेना इम्फाल पुलिस स्टेशन UD केस अमा लखले हाइदि अमरोमदा युमदगी थोखिबा मियोय लेमिन्नबा लेकाइगी युम अमदा इसिंग थकलुबदा लेक थरकपदगी लेखिद्रे मिसी अदु सिंगनै हाइदुन इमुंग मनुंगदा पुलिस दा कंप्लेन तौखरे हाइदि थौदो असि इम्फाल पुलिस स्टेशन कोनबा सगोलबन नेप्रा मेजर लेकाइदा ngarang नुमिदांग पुंग 9 रोम ताबा मतमदा थोखिबनी हाइदि थौदो अदुदा लेखिद्रबा मियोय अदुगी ममिंग लौरेंबम प्रीतम एलाइस बोइसा से कुंत्रागा तरु अपोकप लेखिद्रबा इबोमसा कावी गोलबन नेप्रा मेजर लेकाइ असिमक्तगिनी थौदो असुगी मतंगदा लेखिद्रबगी इमुंग मनुंगना फोंदोरकपदा प्रीतम एलाइस बोइसा ngarang नुमिदांग पुंग 5 रोम ताबा मतमदा युमदा हलखी युमदा साक लोइरबरा हंगलंबगा लोइनना ngahak watli haibadigi asai phauba thoklukhge hairamlaga thokibani adubu laikaida leiba yum amara changlaklaga ising kikta thake hairobadagi pikhaklubada lek tharakhre haidu numidang pung 9 rom taba matamda yum adugi miyoy singna makpu mayumda thilakhi famungda ngahak hipalaga kaubada tamalaktabadagi rims hospital pukhatpada mak siraga purakle haina doctor na khangalakibani haidi maki misi du singnai haiduna laikhidraba pritam allies boisagi imung manungna complaint tawbadigi police na case ma lakhotlaga laikhidraba pritam gi asi bahaksang adu rims ki mokta postmortem taraba matung imung manungi miyoi singna kusina kre haidena su pawsina su makhatana fongdorakli makasa thrak poina topa marueba pawkhranamo irang thokan bigi case lokhatkhre sursampur district ki tuila phaidigi M16 rifle amasum atei khusu khulai kya galone na fagat kiba lalhobo sing adugi sangjapam piramba miyoi ahum thadoknaba takshilladuna yamlaba miyam amana haukiba December 18 Assam Rifles ki P Sorjol post irang hokre aduma post adugi officer commanding aduna yamna haisingna phibam adu lakshin khibadigi thoidokpa pamdaba thodokti thokidre haina Inspector General of Assam Rifles ki makedigi press ta thadorakpa sirol amana hairi thaudo asigi matangda haukiba December 13 da hengle police station military personnel singbu imu naimu tahanna ba khonaba government ki mal sang mang takhanba sensitive oiba military establishment da ayaba yaudana sangsinanaba hotnaba masum disturb area oiriba Chusampur district government gi thabak tawda akaiba pibigidam FIR ama register tawkhre
tuila faida lalobo singbu sangjafam piramba miyoi ahum madu matungda lona yadaba thabak sing tawdanaba warning tawba amasum civil society organization sing asiguma thabak matungda tawholaroi haibigi thajaba piraba matungda thadokre haina pausna makhatari nakal amaramda Fit India Movement Sokat Point Assam Rifles na kana area Games and Sport Association da sport ki mapot masay sing kusina kre January amada pangthokiba thauram madu kana valley da pangthokiba football tournament ke mari lainana pangthokiba ni sajik tampak ta naknaba manung hanjin ba kungang singda sana khotnabagi khudongchaba matik chana leitabana Assam Rifles na sokthaba leitana hiram asida mateng pangna bo hotnari haina Assam Rifles ki maikei digi thokwa chirol amana sum akata na phongdorakli Manipur na lenga ki layeng sang khwaidigi sizinadaba state oire National Family Health Survey mangana pibu khwaidigi nobo report ki matung ina miyam na lenga ki oiba health scheme na singba mating amadi lenga ki hospital sizinabagi mahutta private health facility sizinaduna anga unabada Manipur na khwaidigi wangba state oire haina agency ki paw amana haidi paw aduna makhata na pallibadi lenga ki mekedi ki tuan ba maternal scheme sing pangthoklabasu state amadi union territory singda miyamna private hospital pharmaceutical sizinaduna anga unabagi sangsu leptana wongkhalakle Manipur gi urban amadi rural gi miyamna lanai layeng sangsing sizinabagi sang khwaidigi wangduna India gi oina yengbada Manipur na khwaidigi wangle amadi Gujarat na khwaidigi nemle India pumbagi oinasu lenga ki scheme sing sizinabagi sang hantarakli basigi maru oiba maramdi miyamna private health facility private pharmaceutical operation tawduna anga unabagi sang hantarakpana oiri miyamna doctor unabagi sel pharmacy dagi hidak langthak leiba laboratory gi ayengmal dressing amadi injection gi mamalda ahenba sel thadari World Health Summit 2011 gi report nasu India gi punba misingi sada 74.4 amadi lanai layeng sangda sel thadari haina pankiba lekrabane hairiba World Health Summit gi report atugi matungda National Health Policy 2017 na lakadoriba kumza English nganiga kunga mga fawda leba asigi miyamna ana layengbagi lamda ayenba senpham sading hantahana na batungan scheme sing hawdokibane Zani Shishu Suraksha Karakaram skill gi makara anga unagodoriba mama singda lupa lising ga samri pibaga loinana anga unanabagi mamal lahawdana ba honakibane ningsing mayabadi leba asigi miyamna anga unanabaga mari lainana ana layengda lainga ki oiba mateng lawdriba asigi maru oiba maram singdi mama oigodoriba amadi pokadoriba anga aduna khwaidigi matikchaba layeng pathapsing private hospital la lairi maintenance scheme singi maramda miyamna khangba watpa masum Schedule tribe amadi schedule caste ki nupi sing lenga ki hospital ningthina yengbide haiba wafam sing aduna oiri haina agency tigi phangba pawduna makhata na sufongdorakli aroi boina tentak maroi ba pang tanga memra share tawjaramge government UK digi halakpa singi oiba guidelines sing lauthokre United Kingdom da COVID-19 gi anabu strain ama sandorakpadagi laiba aduda satpa amadi halakpada thamlamba athingba adu January 9 dagi komthoklagani komthokadaba miyoina anabu SOP ama center na lauthokre haina agency digi phangba paw amana hairi amasum paw duna makhata na pallibadi United Kingdom amadi India gi marakta satak sin tawda thamlamba du January 9 dagi khara makai komthoklagani haina ngasi center na lauthorakpani loinana thamlamba athingba hangdukpagi mangoinana UK digi halakpa passenger khudima COVID-19 negative oigadabani haina anauba guideline amada puthorakli anauba standard operating procedure SOP aduna pallibadi UK dagi India ra halakadaba passengers singna COVID-19 negative oire haibagi certificate pairaba khaktada halakpa yagani loinana India yoroklaba matamda amuhana masana sel thiduna RT-PCR test tawgadabani test tawba matamna negative oiraba miyoi sing adudi numit 13 ni home quarantine tawhangani positive oiramba miyoi sing aduna institutional isolation center da tongana thamgani positive oiba thengnaraba miyoi sing adu state health authority singi mari leinaba singna yamna kupna yengsingani amadi makhogi sample sing adu Indian SARC koba to Genomics Consortium INACOG laboratory ta thagani loinana high standard operating procedure SOP edu makhata notification ama thoktriba phawa January 19 phawa sathagadori matamasi gi manungda United Kingdom dagi halakpa miyoi sing adu negative oire haibigi self declaration form pairakadabani hairiba anauba guidelines sing asi kupna satnanaba center na state ama union territory sing khangan khre haina agency dagi phangba pawduna makhata na phongdorak den thank you